ngase phong ki ba tongan ba si phong sing de gi maru ba paw sing khonga charaga mayam da share taw jage ahan mada mai sang sing hang bagi matam lep tringai da mai roi sing admission taw bagi thabak sa thare COVID-19 gi laina laisana maram oiraga ngasi phawba hang dana lairiba mai sang sing hang na bagi matam lenga na lep tringai gi mar asida lanai mai sang kharana mai roi sing gi admission taw bagi thabak sa thare hiram sigamari lainana pauksi asina phangba pauna hai sai sigi March thara Manipur COVID-19 gi ahan ba case thengna khraba matung dagi di state asida lairiba mai sang sing lenga na hangan khidabani laina laisat asibu sandorakpa thingna bagi damak lenga na lokhalakpa thausil thorang singi saru ama oina mai sang sing tha kya gi mamang dagi thingduna lairakibani unlock horakraba matungna mai sang sing hangdokna ba honaraba sunga si phawba hangba ngamdana lairakibani Layak na mahai sang sing hangdok na bagi chap saba matam lauthok tringai sairak sida state asida lairiba lanai mahai sang kharana admission gi process sa thabagi thawong thengnare lanai mahai sang sing asina mahai roi khomba manba mawongda class kharagi di mingchan bagi sit masing full oire haina fawba phongdoknare phibam asida Manipur lenga na amadi education as department na kari karamba miyeng thambi bage haibadudi sapsa na khangdri mahai roi lup sing na su hiram siki mata na kari goma wafam amata phongdorok palaitri adubo lanai mahai shankara na satharagli ba thawong sing asida lamdam sida lairiba miyam na di penadre haibasi pauksi asida phongdorokli lanai mahai sang sing na tawning mong na sathariba thawong sida lengak na akhanaba miyeng changhaning bagi apamba su phongdoknarakli haina pausna makhata na phongdorakli atopa paw khrana mu pre primary teacher sama kun logadori school phagat hansi mission gi saru ama oina education s department gi makhada pre primary teacher sama kun contract basis ta lawragane haina education s ki Director L Nandakumar nang si thokiba notification aman phongdoragli notification asi gi matung ina pre primary teacher sama kun asi unreserved ki oina seat ni humpuga mathoi OBC maitai pangal gi oina mari OBC maitai gi oina taraga taru ST gi oina kuntraga taret amasum SC gi oina anini person with disability amasum meritorial sports person gi city rule gi matung ina lepkani haina su order aduda palli haina phongdorakli atopa paw manamu Nikki Sumina lusingba NACN K Faction Center ga 6 pair tawnaragani Nikki Sumina lusingba NACN K Faction hana lawramba phirep hongdolaga kudaktagi center ga khut thoknaba lepagi phirep lawkhre center gi mari lainaba official singa paw phunaba gi thabak paikhat pahokre haina lup asigi mekedi gi phongdorakli Ceasefire ki thabak thorom ga mari lainana NACN IMK gi faction gi president Sumina thadurakhiba cherol amagi matungina Nagamia maru oina naga civil society organization sing amadi NGO singna ing tapalamdam ama ohenba khonariba dubu ikai khumnaba utpoina center ga ceasefire tonaba gi phirap asi lawkhibani Nagaland lairiba miyam gi khalaga center nasu NACN ki faction gi phirap asi ikai khumnarakani haibagi thajaba lai hen su pawsna makhatari Katarak point na to pamaruiba paw khuranamu super spreader khangnaba anauba COVID-19 strain India dadi laitri United Kingdom da laire hairiba super spreader haina khangnaba COVID-19 gi anauba strain asi India dadi laitri haina Niti Aayog ki member health doctor BK Paulna lebapu ponamita phongdokre COVID-19 gi anauba version asi hana gi virus asidagi sada humdra gi sang hena sandorakli miyoibada sandokpa yamna thui Paul gi mifam amada Dr. BK Paulna haiki aikona UK gi research community ga wari sanare amasum virus asi sandokpagi sang yamna wangi habisi khangre masi sandokpagi sang asi hanadagi sada humdra heli Aikoina virus asi super spreader oire haibisi khangle COVID-19 virus ke anobu strain natraga mutation asi haujik phawbadi India dadi udri nunang ningai oidri pakhat ningai oidri haujumaki oina di mikup nahum senabagi tangai fadabadi leidi haina makna makhata ki Dr. Paul gi matung ina virus asigi mutation na suggest tawba matung ina di masigi RNA hongi masi thoidokte amasu masiguma mawng asi atai virus singdasu thengnai hari saira asida virus mutation asi lakpadagi center December 19 phawba UK dagi pairakadoriba flight sing thingkrabani haina sufungdorakli makha sa tharakpoina to papawa manamu Kanku village that nupi sina wukat mi phamkre Sandel district ki manung sarma Kanku village ta laiba social worker tongsit beton anal sei humpu gotere ki yumda thasi ki taraga manga ge hinungai matung pung amaga minute 15 rom tabada police na thibum gi thabak satharamba thawong bu yaning da ba phongdok tuna amadi kari maram da gi thibum gi thaba adu satharamba no haiba miyam da khangalu haina nupi sina wukat mi phamkre
ꯑꯍꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯦꯝꯈꯤꯕ JACꯒꯤ ꯀꯟꯚꯦꯅꯔ TH ꯈꯦꯡꯋꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ खाकी सेटप AK-47 राइफल पाइबे मसक लोटो पुलिस पर्सनल सिंगना तोंगसिन बेटोन की युमदा सथरंबा थवोंग अदु यानिंगदे करी मरंग मिदमक थीबहुमगी थबक सथरंबनो हाइबदो ngasi फावबा असेंबा असुंबा ताक्तरी निमित अदुमक्तरा संदेल पुलिस स्टेशन FIR अमा तौखी अदुमैनमा एक्शन अमत लखोतना लैरी तोंगसिन बेटोन की मोबाइल फोन सु ngasi फावबा पिरक्तरी मरम असिना गवर्नमेंट अमादि मरी लेनबा डिपार्टमेंट ना थोखिबा थावदो अदु निंगथीना थिगतपियो असेंबा असुंबा अदु ताक्तरिबा फावबा शांति ओइना लेपा लैतना खोंजंग संगसिनखिगने ngasiगे वकत मिफम अदुदा अखोइगे लीडर ना अटैक तौबसी अखोइदे अटैक तौबनी अखोइगे लीडर द टारगेट तौबा यारोय FIR गी प्रोग्रेस कदा यौरे खुदक थबक लौखलु गवर्नमेंट ना एक्शन लौखलु TS बेटोन द अटैक तौरमबदु कंडेम तौवी हाइना थाबा प्लेट कार्ड केसु सिजनकी हाइदी अतोपा सिरोल अमना हाइ TS बेटोन अनाल हौजे हौजे Indian Red Cross Society Sandel branch की vice president ओइना थौपुरिबनी मियाम की यैफनब की दमक थबक कया तौदुना लाक्लिबा bona fide senior citizen अमने मा की जियो सिम नंबर 7005287839 अमसुम एयरटेल सिम नंबर 8413045191 जाबो मोबाइल हैंडसेट मुनखिबदुसु फंगद्री हाइदि हेना पाउसना मखातारी लोइसिलक्पोइन मपालम गिवेबा तोप मरुइबा पाउखराना फैक्टरी द पोखाइबद निपान सिखरे न्यू कराची इंडस्ट्रियल एरिया द लेब फैक्टरी अमगी मनुंग ngarang लेबा पोपो नुमिता बॉयलर रूम अमदा पोखाइरखिबा अमदा यामद्रबला मियोय निपान सिखरे अमसुम अतै तरागा तुरुक सोखरे हैना पुलिस अमसुम मफमदुगी गवर्नमेंट ऑफिशियल सिना फोंदोखरे डिप्यूटी सुपरिटेंडेंट ऑफ पुलिस DSP मोइन उद्दीन गी मतुंगिना थाउदो अदु आइस अमसुम कोल स्टोरेज फैक्टरी अमगी मनुंग थोखिबनी हाइन जियो न्यूज की पाउनो हाइदी पोखाइबगी थाउदोक थोखिबा मतमद फैक्टरी अदुगी मनुंग मियोय तरे थबक सुदुना लैखी हाइना महाना हाइखी बिल्डिंग अदु काइदुना मांग ताखरब अमसुंग थंगनबा फैक्टरी सिंगसु थीना सोखरे फैक्टरी अदुगी अकाय अतोय मरक्ता मियोय कया ननसिंदुना लैरंबा याय हाइना DSP मोइन उद्दीन हाइखी पोखाइबगी थाउदो अदुगी हेक मतुंग बिल्डिंग अदुगी युमथक अदु किनथरखी हाइना मफम अदुदा लाखिबा रेस्क्यू ऑफिसर सिंह हाइखी कोना कराची एडमिनिस्ट्रेटर लाइट अहामेना थाउदो अदु सोखरबा मियोय सिंह अदु येंगसिनबा हॉस्पिटल सतखी हाउजिक रेस्क्यू ऑपरेशन सथरी हैना मांगना हाइखी हैना स्पाउक्सना मखातारी लैबा असिदा थोक्तरगसु यामना लेबक थिबा यामना नुंगाइतबा थमोय सुनिंग ओइरबा पावमुनि म्यामले शेयर तौजगे फ्रांस द गनमैन अमना पुलिस पर्सनल मरी नुंगैना कापतना हातखरे सेंट्रल फ्रांस की पुइदेदोदा डोमेस्टिक वायोलेंस का मरी लेना कॉल तौरपदगी सत्किबा पुलिस ऑफिसर पर्सनल अहुम नोंगैना कापदगी शेरे अदुगा अमना असो अपन नंगले हैन ऑफिशियल सोर्स अमना फोंदोरकली पब्लिक पुलिस प्रोसिक्यूटर ऑफिस की मैकेरिगी फोंदोखिबदा पुलिस ऑफिसर सिंग अदु मसागी सही निफुगा निपान सुरबा गनमैन अमना कापदगी शिखिबनी डोमेस्टिक वायोलेंस का मरी लेना टेलीफोन कॉल तौरपदगी सत्किबा पुलिस पर्सनल सिंग अदुना नुपी अमा होनाखिबदा गनमैन अमना कापतुना हातखिबनी ngarang nongyai matamna police officer sing aduna domestic violence ka mari lenana telephone taroki ba yum aduda thungki matam adura gunman aduna ikhang khangaudun nomai kapsin dun attack taroki angang yokpagi matang na yetna ba thokpadagi masagi sei nifuga nipan rom suraba gunman aduna nupi adubu nomaina kapna ba honaki nupi aduna yum thakta kakhatuna lot laga leiringaida police personnel sing adu thunglakibani matam adura gunman aduna police officer ama kaptuna halaba matungda atopa amana asu apananganki masigi matung tarakpada yum adu mai thadokhi Clement Ferran prosecutor office ki maikaid ki phongdokhibada police officer ani amasu thodok thokpham adura changsilaga mating pangna bu khona khiba matamda gunman aduna nomai kapsilakpadagi sikhi nupi adudi rescue tahori haidi thodok thokpham aduda elite telecal police officer taret mafam adura lekhi individual singnasu khudong thiba thodo adugi matangda section nambagi wafam kangan khre gunman adu authority singdadi sal custody gi issue ga mari leinaba charge amada masak khangba miyoini haidi gunman aduna police personnel sing adu bunungmaina kaplaba matungna yum adu sumai thagalakhi adubu fire brigade laktuna matam sana mai adu kalhauki adubu gunman adu siduna leiramba thenare haina interior minister Gera Daramani na phongdokhi Pulsi source na French media da phongdokhiba wafam amada miyedu car manung suicide tobu oigani habiki singnaba maung siraga leramba thengnare adumainama official oinati confirm tobu leitri interior minister
Darmaninna thawdok thokpham da sangduna yengsinkhre loinana laikhidraba police officer singna nuwaitaba utkibaga loinana imung manungi awabada saruk yakhre thawdok aduda soklaba makhongna nongmaina pali amadi mahaki punsida karisu thoina khudong thiningai oidre France da non terror ga mari lainaba incidents da gunman police da attack tawbagi thawdok asidi yamna tangna thokpa ama oiri panba yabadi English singani ga anida yimanak naknaba Coloblires Belesta Huran Chinthi tawbagi thawdok oigani singnaba amada nupi police officer ani kaptana hatkhibi thawdok laikhrabani hairena su pauksi isna makhatana phone dora again. Thank you.